ꯂꯥꯛꯆꯔꯦ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯃꯪꯒꯣꯜ ꯅꯠꯇꯅ ꯊꯝꯖꯔꯤ ꯋꯦꯜꯀꯝ ꯇꯧꯖꯔꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯁꯤ ꯁꯤꯗꯩꯁꯤꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯁꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯀꯔꯤ ꯈꯪꯗꯦ ꯍꯦꯛꯇ ꯇꯥꯟꯅꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯣ ꯉꯔꯥꯡꯗꯤ ꯑꯩ ꯂꯥꯏꯐ ꯊꯥꯖꯍꯧꯗ꯭ꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯊꯥꯖꯕꯅꯤ ꯉꯔꯥꯡꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩ ꯉꯁꯤꯁꯦ ꯄ꯭ꯔꯣꯒꯥꯝ ꯂꯩꯕ ꯈꯤꯇꯪ ꯊꯥꯞꯅ ꯆꯠꯀꯗꯕ ꯑꯣꯏꯗꯤ ꯑꯩ ꯈꯤꯇꯪ ꯉꯟꯅ ꯄꯣꯊꯥꯏ ꯑꯗꯣ ꯉꯁꯤꯁꯨ ꯑꯩ ꯂꯥꯏꯕꯛ ꯇꯧꯖꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯅꯥꯒꯨꯝꯕ ꯏꯆꯤꯟ ꯏꯅꯥꯎ ꯑꯃꯠꯇ ꯂꯥꯛꯄꯤꯌꯣ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯀꯣ ꯅꯍꯥꯟꯒꯩ ꯁꯨꯅꯕ ꯑꯗꯨꯃꯥꯏꯅ ꯏꯆꯤꯟ ꯏꯅꯥꯎ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯌꯥꯝ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯔꯕ꯭ꯔꯣ ꯆꯥꯗ꯭ꯔꯤ ꯏꯆꯤꯟ ꯏꯅꯥꯎ ꯏꯁꯤꯡ ꯑꯁꯥꯕ ꯒꯤꯂꯥꯁ ꯑꯝ ꯃꯆꯥ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯆꯥꯛ ꯆꯥꯅꯔꯤꯕ꯭ꯔꯣ ꯉꯁꯤꯁꯨ ꯆꯥꯛ ꯆꯥꯔꯕꯣ ꯀꯤꯁꯟ ꯀꯩꯗꯧꯔꯤ ꯅꯦꯠ ꯌꯥꯗꯅ ꯇꯧꯕꯅꯤꯀꯣ ꯅꯪ ꯆꯥꯛ ꯆꯥꯔꯕ ꯅꯠꯇ꯭ꯔꯒ ꯂꯥꯏꯔꯤꯛ ꯇꯧꯔꯤꯕ꯭ꯔꯥ ꯀꯅꯥꯅꯣ ꯃꯦꯁꯦꯁ ꯗꯤꯂꯤꯠ ꯇꯧꯕꯤꯈ꯭ꯔꯦ ꯆꯥꯛ ꯆꯥꯔꯕ ꯅꯪ ꯂꯥꯏꯔꯤꯛ ꯇꯧꯔꯤꯕ꯭ꯔꯥ ꯀꯩꯗꯧꯔꯤ ꯇꯧꯕꯅꯤꯀꯣ ꯃꯌꯥꯝ ꯅꯦꯠ ꯅꯨꯡꯉꯥꯏꯇꯦ ꯅꯦꯠ ꯅꯨꯡꯉꯥꯏꯇꯦ ꯁꯨꯝ ꯂꯥꯛꯄꯤꯌꯨꯀꯣ ꯃꯌꯥꯝ ꯗꯤꯂꯤꯠ ꯇꯧꯕꯤꯅꯨ ꯑꯩꯒꯤ ꯀꯤꯁꯟ ꯂꯩꯔꯤꯕꯣ ꯔꯤꯇꯟ ꯅꯪ ꯂꯩꯔꯤꯕꯣ ꯆꯥꯛ ꯆꯥꯔꯕꯣ ꯂꯥꯏꯔꯤꯛ ꯇꯧꯔꯤꯕ꯭ꯔꯣ ꯉꯁꯥꯏꯗꯩ ꯗꯗꯥꯅ ꯀꯧꯏ ꯅꯪ ꯇꯥꯗꯕ ꯃꯥꯜꯂꯦ ꯅꯦꯠꯇꯤ ꯅꯨꯡꯉꯥꯏꯇꯅ ꯇꯧꯕꯅꯤꯀꯣ ꯃꯌꯥꯝ ꯃꯆꯤꯟ ꯏꯅꯥꯎ ꯂꯩꯀꯣ ꯃꯌꯥꯝ ꯂꯥꯛꯄꯤꯌꯨ ꯅꯦꯠ ꯅꯨꯡꯉꯥꯏꯇ꯭ꯔꯒꯁꯨ ꯑꯗꯨꯝ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯁꯤ ꯑꯩ ꯅꯦꯠ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯅ ꯇꯧꯕꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯋꯥꯔꯧꯖꯗꯦꯀꯣ ꯑꯩ ꯅꯦꯠ ꯌꯥꯗꯦ ꯍꯥꯏꯅ ꯃꯌꯥꯝ ꯋꯥꯔꯧꯕꯤꯅꯨ
이치나오 까나가나 레게 이치나오야 서포트 서포트 이치나오 까나가나 레게 kita ibo kita mari sure sino kanano like tobiro ko chan thambiramuko nungsibiduna ko biramu ko ichina wari ngak sanasi singjanara binai di chak chadri sino mayam ado ngat tang mangen ne se pura uru saiko kondumai leine leure ko hojing hak jare sino mayam ai chale comment su pa de bendau saunu ne jadan to ni bendau ne jadane bendau ne jade ai chale comment su pa de bendau comment pare hoji bendau ne jadan to bani bye bye bendau duma haino bendau su to kare bendau su ne jadan to bani re thong thak pa kitchen hai mangol na ta tamo ha kari hage thong thapa kitchen bu mangol na tana thagachari haninga le tana agi channel de lapi damakta kitchen aigi net jadan tawbani ko ado isna myam comment pa de na comment parakta na lana lobino net si jadan tawbani ko ado ai ji comment pare
ꯑꯗꯣ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯀꯤꯆꯟꯕꯨ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯆꯪꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯑꯩ ꯀꯤꯠꯆꯟꯁꯦ ꯑꯩꯒ ꯀꯅꯦꯛ ꯂꯩꯕ ꯂꯩꯇꯕ ꯑꯩ ꯐꯖꯅ ꯑꯩ ꯂꯥꯛꯄ ꯉꯝꯗ꯭ꯔꯦꯀꯣ ꯑꯗꯨ ꯌꯥꯔꯒꯗꯤ ꯀꯔꯤꯒꯨꯝꯕ ꯑꯩꯒ ꯀꯅꯦꯛ ꯂꯩꯔꯝꯗꯕ ꯇꯥꯔꯒꯗꯤ ꯀꯅꯦꯛ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯀꯣꯃꯦꯟ ꯃꯆꯥ ꯑꯃ ꯊꯝꯕꯤꯔꯝꯃꯣ ꯀꯤꯠꯆꯟ ꯑꯗꯒꯤꯗꯤ ꯕꯦꯟꯙꯧꯅ ꯀꯩ ꯍꯥꯏꯕ ꯀꯣꯃꯦꯟ ꯄꯥꯔꯣꯅꯦ ꯕꯦꯟꯙꯧ ꯑꯩ ꯀꯣꯃꯦꯟ ꯄꯥꯕ ꯌꯥꯗꯅ ꯇꯧꯕꯅꯤ ꯕꯦꯟꯙꯧ ꯅꯦꯠ ꯌꯥꯗꯦ ꯍꯥꯏꯕꯅꯤ ꯋꯥꯎ ꯏꯇꯩꯃꯅ ꯂꯥꯏꯛ ꯇꯧꯕꯤꯔꯦ ꯊꯦꯡꯀ꯭ꯌꯨ ꯏꯇꯩꯃꯅ ꯋꯥ ꯁꯨꯄꯔ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯏꯇꯩꯃ ꯊꯥꯒꯠꯆꯔꯤ ꯏꯇꯩꯃ ꯀꯩ ꯏꯟꯁꯥꯡ ꯆꯥꯏ ꯕꯦꯟꯙꯧꯅ 3 ꯂꯥꯏꯛ ꯕꯦꯟꯙꯧ ꯂꯥꯏꯛ ꯇꯧꯔꯝꯃꯦ ꯕꯦꯟꯙꯧ ꯆꯦꯟꯈ꯭ꯔꯦ ꯕꯦꯟꯙꯧ ꯆꯦꯟꯕ ꯌꯥꯔꯣꯏ ꯕꯥꯏ ꯑꯣ ꯃꯥꯏ ꯒꯣ ꯕꯦꯟꯙꯧ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯁꯥꯄꯅꯤꯅ ꯀꯩ ꯍꯥꯏꯕ 6 ꯂꯥꯏꯛ ꯕ꯭ꯔꯗꯔ ꯊꯦꯡꯀ꯭ꯌꯨ ꯂꯥꯏꯛ ꯇꯧꯕꯒꯤꯗꯃꯛꯇ ꯆꯪꯉ ꯁꯥꯄꯅꯤꯕꯨ ꯊꯥꯒꯠꯆꯔꯤ ꯁꯥꯄꯅꯤ ꯀꯔꯤ ꯂꯝꯒꯤꯅꯣ ꯑꯩꯒ ꯀꯅꯦꯛ ꯂꯩꯕ꯭ꯔꯥ ꯀꯅꯦꯛ ꯂꯩꯗꯤ ꯀꯅꯦꯛ ꯇꯧꯕꯤꯔꯝꯃꯣ ꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯃꯪꯒꯣꯜꯅꯠꯇꯒꯤ ꯆꯦꯅꯦꯜꯁꯤꯒ ꯀꯣ ꯊꯦꯡꯉꯕ ꯃꯇꯝꯁꯤꯗ ꯑꯩꯒꯤ ꯏꯁꯥ ꯊꯕꯛ ꯀꯥꯏꯊꯣꯛꯄꯤꯔꯒ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯒ ꯆꯪꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯌꯦꯔꯨꯝ ꯊꯣꯡꯕ ꯆꯥꯏꯌꯦ ꯏꯇꯩꯃꯩ ꯌꯦꯔꯨꯝ ꯊꯣꯡ ꯆꯥꯏꯌꯦ ꯃꯌꯥꯝ ꯀꯣ ꯏꯇꯩꯃꯩꯁꯦ ꯑꯩꯉꯣꯟꯗ ꯐꯥꯒꯤ ꯇꯧꯕ ꯃꯥꯜꯂꯦ ꯍꯣꯏ ꯍꯣꯏ ꯆꯥꯎ 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 ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯋꯥꯔꯧ ꯌꯥꯗꯦꯀꯣ ꯃꯌꯥꯝ ꯄ꯭ꯂꯤꯖ ꯃꯪꯒꯣꯜ ꯅꯠꯇꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ ꯕꯦꯟꯙꯧ ꯌꯥꯔꯒꯗꯤ ꯑꯃꯨꯛꯀ ꯂꯥꯛꯄꯤꯌꯨ ꯕꯦꯟꯙꯧ ꯑꯩ ꯅꯦꯠ ꯌꯥꯗꯅ ꯇꯧꯕꯅꯤ ꯀꯔꯤꯅꯣ ꯑꯩ ꯃꯣꯕꯥꯏꯜꯁꯤꯕꯨ ꯀꯩꯗꯧꯔꯖꯥꯅꯣꯅꯦ ꯑꯃꯨꯛ ꯑꯃꯨꯛ ꯗꯥꯏꯔꯦꯛ ꯃꯝꯁꯤꯜꯂꯛꯏꯁꯤꯕꯨ ꯀꯩꯗꯧꯔꯖꯥꯅꯣ ꯀꯩꯗꯧꯔꯖꯥꯅꯣ ꯌꯦꯔꯨꯝ ꯊꯣꯡꯕ ꯆꯥꯏ ꯑꯣ ꯕꯦꯟꯙꯧ ꯂꯩꯕ꯭ꯔꯣ ꯕꯦꯟꯙꯧ ꯂꯥꯛꯄꯤꯌꯨ ꯌꯦꯔꯨꯝ ꯊꯣꯡꯕ ꯆꯥꯏꯌꯦ ꯉꯁꯤꯗꯤ ꯋꯦꯗꯔꯁꯦ ꯐꯕꯅꯤꯅ ꯏꯆꯤꯟ ꯏꯅꯥꯎ ꯀꯣ ꯉꯁꯤꯁꯦ ꯏꯪꯁꯨ ꯏꯪꯉꯤ ꯍꯨꯃꯥꯡꯁꯨ ꯀꯥꯏ ꯀꯣ ꯑꯗꯨꯅ ꯌꯦꯔꯨꯝ ꯊꯣꯡ ꯆꯥꯏ ꯆꯥꯎ 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 ꯌꯦꯔꯨꯝ ꯊꯣꯡꯕ ꯆꯥꯎ 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 ꯏꯇꯩꯃ ꯍꯣꯏꯅ ꯌꯦꯔꯨꯝ ꯊꯣꯡ ꯆꯥꯕꯅꯤ ꯅꯣꯏꯅꯗꯤ ꯌꯦꯔꯨꯝ ꯊꯣꯡ ꯆꯥꯏ ꯑꯩꯅ ꯄꯨꯛ ꯊꯟꯒꯗꯕ ꯅꯠꯇꯦ ꯑꯩꯒꯤꯗꯤ ꯉꯥ ꯊꯣꯡꯉꯤ ꯑꯩꯗꯤ ꯉꯥꯁꯤꯡ ꯆꯥꯅꯤ ꯉꯥ ꯊꯣꯡꯉꯤ ꯑꯩꯈꯣꯏ ꯕꯦꯟꯗꯧ ꯂꯩꯕꯤꯔꯤꯕ꯭ꯔꯣ ꯕꯦꯟꯙꯧ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯀꯩꯒꯨꯝꯕ ꯆꯠꯈꯤꯕ ꯇꯥꯔꯒꯁꯨ ꯑꯝꯇ ꯍꯟꯅ ꯂꯥꯛꯄꯤꯌꯨ ꯀꯣ ꯑꯩꯒꯤ ꯏꯅꯥꯎ ꯀꯤꯁꯥꯟ ꯇꯥꯈꯤꯗ꯭ꯔꯦ ꯍꯥꯏ ꯍꯥꯏꯔꯝꯃꯒ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯑꯗꯣ ꯀꯤꯁꯟ ꯅꯪ ꯂꯥꯏꯔꯤꯛ ꯇꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯩꯗꯧꯔꯤꯒꯦ ꯂꯥꯏꯔꯤꯛ ꯇꯧꯕ ꯃꯥꯜꯂꯝꯒꯅꯤ ꯑꯩꯒꯤ ꯏꯅꯥꯎ ꯏꯇꯩꯃ ꯌꯦꯔꯨꯝ ꯊꯣꯡ ꯆꯥꯕ ꯍꯥꯎꯕ꯭ꯔꯣ ꯌꯥꯝ ꯍꯥꯎꯋꯤꯗ ꯉꯁꯤꯁꯦ ꯑꯣ ꯆꯥꯕꯤꯌꯣ ꯆꯥꯕꯤꯌꯣ ꯉꯁꯤꯁꯦ ꯋꯦꯗꯔ ꯐꯕ ꯅꯣꯡꯁꯨ ꯆꯨꯏ ꯑꯗꯩꯗꯤ ꯑꯣꯂꯥꯡꯁꯨ ꯑꯣꯂꯥꯡꯗꯦ ꯍꯨꯃꯥꯡꯁꯨ ꯌꯥꯝ ꯁꯧꯔꯤ ꯐꯝꯕ ꯉꯝꯃꯛꯇ꯭ꯔꯦ ꯑꯗꯣ ꯌꯦꯔꯨꯝ ꯊꯣꯡꯕ ꯌꯥꯝ ꯍꯥꯎꯋꯦ ꯍꯥꯏꯌꯦ ꯆꯥꯎ ꯆꯥꯎ ꯑꯩꯗꯤ ꯉꯥꯆꯤꯡ ꯊꯣꯡ ꯆꯥꯅꯤ ꯃꯌꯥꯝ ꯅꯦꯠꯁꯦ ꯁꯨꯡꯌꯥ ꯌꯥꯗꯕ ꯁꯥꯎꯅꯤꯡꯕ ꯑꯃ ꯌꯥꯎꯔꯦ ꯍꯥꯏꯁꯤꯅꯦꯕꯣ ꯉꯔꯥꯡꯗꯤ ꯂꯥꯏꯞ ꯊꯥꯍꯧꯗ꯭ꯔꯦ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕꯤ ꯑꯩ ꯏꯆꯟ ꯔꯦꯕꯤꯇꯥ ꯂꯥꯛꯇꯦ ꯃꯌꯥꯝ ꯉꯁꯤ ꯑꯩꯒꯤ ꯏꯆꯟ ꯔꯦꯕꯤꯇꯥ ꯂꯥꯛꯇꯦ ꯃꯥ ꯈꯪꯉꯤꯃꯤ ꯀꯀꯥꯁꯦ ꯅꯨꯃꯤꯠꯀꯤ ꯄꯨꯡ ꯀꯌꯥꯗ ꯑꯦꯜ ꯕꯤ ꯊꯥꯏ ꯍꯥꯏꯕꯗꯣ
ꯑꯗꯣ ꯃꯥ ꯁꯣꯏꯗꯅ ꯌꯦꯡꯉ ꯂꯩꯔꯝꯒꯗ꯭ꯔꯥꯅ ꯈꯜꯂꯤꯀꯣ ꯑꯗꯣ ꯃꯥꯅ ꯌꯦꯡꯉꯝꯃꯁꯨ ꯐꯩ ꯀꯩꯒꯨꯝꯕ ꯌꯦꯡꯕꯤꯗꯨꯅ ꯇꯥꯔꯒꯗꯤ ꯅꯨꯡꯉꯥꯏꯇꯦ ꯀꯣ ꯃꯥꯏ ꯀꯀꯥꯕꯨ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯖꯕ ꯑꯩꯒꯤ ꯏꯆꯟꯅꯤ ꯑꯗꯨꯕꯨ ꯀꯣꯃꯦꯟ ꯏꯔꯛꯇ꯭ꯔꯁꯨ ꯌꯦꯡꯅꯕꯨ ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ ꯌꯥꯝ ꯍꯔꯥꯎꯋꯤ ꯑꯗꯨꯕꯨ ꯀꯣꯃꯦꯟ ꯇꯧꯔꯛꯄ ꯇꯥꯔꯒꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯍꯔꯥꯎꯕ ꯍꯦꯟꯒꯗꯕꯅꯤꯀꯣ ꯋꯥꯎ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯩꯈꯣꯏ ꯑꯣꯖꯥ ꯂꯥꯛꯑꯦ ꯑꯣꯖꯥꯅ ꯍꯥꯏ ꯑꯣꯖꯥ ꯈꯨꯔꯨꯝꯖꯔꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯏ ꯑꯣꯖꯥ ꯑꯣꯖꯥ ꯆꯥꯛ ꯆꯥꯕꯤꯔꯕ꯭ꯔꯥ ꯉꯁꯤ ꯀꯔꯤ ꯍꯤꯟꯖꯥꯡ ꯍꯥꯎꯏ ꯑꯣꯖꯥ ꯑꯩꯈꯣꯏ ꯑꯣꯖꯥ ꯊꯥꯒꯠꯆꯔꯤ ꯅꯅꯥꯎꯒꯤ ꯁꯤ ꯆꯪꯕꯤꯔꯛꯑꯦ ꯑꯩꯈꯣꯏ ꯑꯣꯖꯥ ꯉꯁꯤ ꯅꯍꯥꯟꯒꯩꯁꯨ ꯆꯪꯉꯤ ꯉꯔꯥꯡꯗꯤ ꯑꯩ ꯂꯥꯏꯚ ꯊꯥꯍꯧꯗ꯭ꯔꯦ ꯑꯣꯖꯥ ꯑꯩꯈꯣꯏ ꯑꯣꯖꯥꯒꯤ ꯆꯨꯝꯊꯣꯡ ꯍꯥꯏꯕ ꯂꯣꯏꯔꯅꯤ ꯑꯩꯈꯣꯏ ꯑꯣꯖꯥꯒꯤ ꯆꯨꯝꯊꯣꯡ ꯁꯤꯗꯅꯤ ꯑꯇꯣꯞꯄ ꯃꯊꯦꯜꯁꯨ ꯌꯥꯎꯔꯝꯒꯅꯤꯗ ꯑꯣꯖꯥ ꯀꯣ ꯑꯣꯖꯥ ꯀꯔꯤ ꯀꯔꯤ ꯏ ꯄꯥꯎ ꯂꯩꯒꯦ ꯑꯣꯖꯥ ꯃꯅꯤꯄꯨꯔꯒꯤ ꯏ ꯄꯥꯎꯁꯦ ꯅ꯭ꯌꯨꯁꯇꯕꯨꯗꯤ ꯇꯥꯔꯦ ꯀꯣ ꯅ꯭ꯌꯨꯁ ꯍꯥꯏꯕꯁꯤꯗꯤ ꯑꯣꯖꯥ ꯅ꯭ꯌꯨꯁꯅꯤꯗꯅ ꯑꯗꯨꯝ ꯈꯔꯕꯨ ꯀꯩꯅꯣ ꯇꯧꯔꯗꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯁꯨ ꯌꯥꯎꯔꯦ ꯑꯆꯨꯝꯕꯁꯨ ꯌꯥꯎꯔꯦ ꯑꯩ ꯃꯣꯕꯥꯏꯜ ꯗꯤꯁꯄ꯭ꯂꯦ ꯀꯩꯗꯧꯔꯕ ꯑꯩ ꯃꯣꯕꯥꯏꯜꯅꯦ ꯑꯉꯨꯝ ꯃꯝꯁꯤꯜꯂꯛꯏꯕ ꯑꯩ ꯃꯣꯕꯥꯏꯜꯁꯤ ꯃꯃꯤ ꯁꯥꯃꯤꯒ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯅꯦꯠ ꯌꯥꯗꯦ ꯅꯦꯠꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯌꯦ ꯑꯣꯖꯥ ꯅꯦꯠ ꯅꯨꯡꯉꯥꯏꯇꯦ ꯎꯄꯥꯏ ꯂꯩꯇꯦ ꯑꯣꯖꯥ ꯑꯅꯤ ꯍꯦꯛ ꯑꯃ ꯃꯈꯥ ꯇꯨꯝꯃꯤ ꯁꯨꯝ ꯑꯩꯈꯣꯏ ꯕꯦꯟꯙꯧꯗꯣ ꯕꯥꯏ ꯄꯤꯔꯝꯃꯦ ꯆꯪꯉꯛꯇ꯭ꯔꯦ ꯑꯩ ꯕꯦꯟꯙꯧ ꯅꯨꯡꯁꯤꯕꯤꯗꯣ ꯆꯪꯉꯛꯇ꯭ꯔꯦ ꯍꯨꯏ ꯀꯩꯁꯨ ꯃꯃꯤꯡ ꯁꯥꯃꯤꯡ ꯇꯧꯔꯤꯕ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯃꯥꯒꯤꯁꯦ ꯑꯩꯈꯣꯏ ꯇꯤꯚꯤꯗ ꯃꯤꯠꯇꯣ ꯃꯃꯤꯡ ꯁꯥꯃꯤꯡ ꯇꯧ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯩ ꯆꯥꯖꯅꯤ ꯃꯣꯕꯥꯏꯜ ꯌꯦꯡꯉꯦ ꯇꯧꯔꯤꯅꯦ ꯃꯌꯥꯝ ꯅꯦꯠ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯑꯩ ꯀꯨꯏꯅ ꯊꯥꯔꯔꯣꯏꯒꯦꯀꯣ ꯑꯗꯨ ꯕꯥꯏ ꯑꯣꯏꯔꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯅꯦꯠꯁꯨ ꯅꯨꯡꯉꯥꯏ ꯑꯗꯨ ꯃꯣꯕꯥꯏꯜꯁꯤ ꯁꯨ ꯅꯨꯡꯉꯥꯏꯇꯦ ꯀꯩꯅꯣꯝ ꯇꯧꯔ ꯉꯁꯤꯁꯦ ꯑꯩ ꯃꯣꯕꯥꯏꯜꯁꯦ ꯃꯌꯥꯝ ꯕꯦꯔꯥ ꯊꯥꯡꯒꯗꯧꯔꯕ ꯈꯪꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯌꯥꯝ ꯀꯣ ꯃꯣꯕꯥꯏꯜ
ꯀꯩꯅꯣꯃꯤ ꯇꯧꯔꯦ ꯑꯩ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ ꯅꯦꯠ ꯉꯥꯏꯃꯟꯗꯅ ꯑꯩ ꯁꯨꯃꯥꯡꯅ ꯊꯣꯛꯂꯛꯏꯃꯤꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯁꯤꯅ ꯃꯌꯥꯝꯗꯤ ꯇꯨꯝꯅꯔꯝꯃꯅꯤꯀꯣ ꯕꯥꯏ ꯇꯧꯔꯝꯃꯅꯤꯅ ꯑꯗꯣ ꯑꯩ ꯈꯤꯇꯪꯇ ꯁꯨꯍꯜꯂꯝꯃꯒꯦ ꯑꯗꯨꯒ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ ꯁꯨꯃꯥꯡ ꯊꯣꯔ ꯑꯣꯂꯥꯡꯉꯤ ꯃꯉꯣꯟꯗ ꯐꯦꯟ ꯊꯥꯔ ꯐꯝꯃꯦ ꯅꯨꯡꯉꯥꯏꯇꯕ ꯁꯤꯅ ꯃꯌꯥꯝꯀꯣ ꯃꯌꯥꯝ ꯀꯩꯗꯧꯅꯤ ꯃꯥꯡꯒꯣꯟꯅꯤꯁꯦꯀꯣ ꯃꯥꯡꯒꯣꯟ ꯑꯩ ꯐꯝꯃꯝꯕ ꯉꯥꯛꯇꯪ ꯈꯪ ꯆꯪꯉꯅꯤꯁꯦ ꯑꯃꯨꯛ ꯇꯠꯈꯤꯗꯣꯏꯔꯥ ꯍꯥꯏ ꯉꯝꯗꯦ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯇꯠꯇ꯭ꯔꯤꯀꯣ ꯃꯌꯥꯝ ꯉꯁꯤ ꯑꯃꯨꯛ ꯂꯥꯏꯞ ꯊꯥ ꯋꯥꯕꯁꯤ ꯑꯋꯥꯕ ꯉꯁꯤ ꯋꯥꯕꯁꯤꯕꯨ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤꯌꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯥꯡꯒꯣꯟꯗ ꯉꯥꯛ ꯐꯝꯕ ꯐꯦꯟ ꯃꯈꯥꯗꯅꯦ ꯑꯗ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯅꯦꯠꯁꯤ ꯊꯥꯕꯜꯒ ꯂꯣꯏ ꯆꯪꯈ꯭ꯔꯦꯗ ꯃꯌꯥꯝ ꯐꯝꯕ ꯍꯥꯏꯁꯦ ꯎꯕꯗ ꯏꯆꯤꯟ ꯏꯅꯥꯎ ꯋꯥꯈꯜꯗ ꯀꯔꯤ ꯄꯣꯛꯏ ꯑꯁꯤꯅ ꯑꯩꯒꯤ ꯂꯩꯗꯨꯅꯤꯀꯣ ꯌꯥꯝ ꯃꯝꯗ꯭ꯔꯥ ꯑꯃꯝꯕ ꯍꯥꯏꯁꯦ ꯌꯦꯡꯉꯨ ꯄꯨꯔꯥ ꯑꯃꯝꯃꯕꯅꯤꯀꯣ ꯑꯁꯤꯅꯤ ꯑꯃꯝꯕ ꯍꯥꯏꯁꯦ ꯑꯁꯤꯅ ꯃꯥꯡꯒꯣꯟ ꯅꯠꯇꯒꯤ ꯂꯥꯏꯔ ꯈꯥꯡꯄꯣꯛꯁꯪ ꯀꯣ ꯑꯩ ꯍꯪꯗꯣꯡ ꯆꯥꯊꯣꯔꯛꯏꯁꯦ ꯌꯦꯡꯉꯨ ꯃꯌꯥꯝ ꯃꯆꯥ ꯃꯌꯥꯝ ꯀꯅꯥꯅ ꯍꯧꯗꯣꯡ ꯆꯥ ꯂꯧꯅꯤ ꯑꯩꯈꯣꯏ ꯕꯦꯟꯙꯧ ꯅꯟꯗꯤ ꯑꯗꯨꯃꯥꯏꯅ ꯑꯩꯁꯨ ꯂꯨꯄꯥ 1,000,000 ꯊꯥꯗꯣꯛꯆꯒꯦ ꯆꯥꯎꯔꯦ ꯌꯦꯡꯉꯨꯁꯦ ꯍꯉꯣꯏ ꯃꯆꯥ ꯈꯔꯕꯤ ꯃꯆꯥꯅꯦ ꯃꯌꯥꯝꯅꯦ ꯆꯦꯟꯊꯣꯔꯛꯄꯀꯣ ꯑꯗꯣ ꯐꯥꯅ ꯆꯥꯔꯤꯕ ꯑꯣꯛꯈꯤꯗꯖꯥꯅꯤ ꯑꯅꯤꯃ ꯀꯥꯏ ꯑꯣ ꯑꯅꯤꯃ ꯆꯥꯛꯈꯣꯛ ꯀꯥꯡꯍꯗ ꯂꯩꯔꯦ ꯍꯉꯣꯏ ꯃꯆꯥ ꯂꯥ ꯍꯉꯣꯏ ꯃꯆꯥ ꯈꯔꯕꯤ ꯃꯆꯥ ꯊꯣꯔꯛꯄ ꯑꯗꯨ ꯐꯥꯔꯤ ꯆꯥꯔꯤ ꯑꯣꯛꯈꯤꯗꯖꯥꯠꯅꯤ ꯑꯩꯅ ꯅꯨꯡꯁꯥꯗꯨꯗꯤ ꯍꯧꯗꯣꯡ ꯃꯅꯤꯡ ꯑꯩꯈꯣꯏ ꯃꯅꯤꯡ ꯇꯥꯗꯣꯏ ꯍꯧꯗꯣꯡ ꯂꯥꯕ ꯑꯃꯒ ꯑꯃꯨꯕ ꯐꯠꯇꯕ ꯑꯃ ꯂꯩꯌꯦ ꯑꯗꯨ ꯆꯤꯛꯄꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯍꯉꯣꯏ ꯃꯆꯥ ꯂꯥꯎ ꯃꯌꯥꯝ ꯑꯩ ꯁꯤꯒꯤ ꯑꯩ ꯏꯁꯤꯡ ꯄꯥꯏꯞꯅꯤꯀꯣ ꯍꯥꯎꯁ ꯀꯅꯦꯛꯁꯟꯒꯤ ꯊꯝꯃꯤ ꯑꯩꯗꯤ ꯑꯩ ꯁꯣꯛꯇꯩ ꯍꯥꯎꯁ ꯀꯅꯦꯛꯁꯟ ꯂꯧꯖꯩ ꯌꯨꯝꯒꯤꯀꯣ ꯆꯪꯉꯦ ꯑꯩꯁꯦ ꯑꯣ ꯑꯃꯃꯨꯛ ꯊꯣꯛꯂꯛꯑꯦꯁꯦ ꯑꯃꯨꯛ ꯑꯁꯤꯃꯨꯛ ꯊꯣꯛꯂꯛꯑꯦ ꯍꯉꯣꯏ ꯃꯆꯥ ꯀꯩ ꯆꯥꯏꯅꯣ ꯃꯆꯥꯁꯨ ꯁꯨꯃꯥꯏꯅ ꯇꯧꯔꯤ ꯑꯇꯩꯗꯨꯅ ꯃꯆꯨ ꯃꯥꯟꯗꯦ ꯉꯧꯗꯦ ꯉꯧꯔꯤꯕ ꯃꯄꯤꯒꯤ ꯀꯂꯔꯁꯦ ꯁꯤꯠꯇ ꯂꯧꯕꯁꯦ ꯍꯉꯣꯏ ꯃꯆꯥ ꯅꯪ ꯌꯦꯡꯉꯣ ꯏꯄꯥ ꯍꯨꯏ ꯁꯦ ꯉꯥꯎꯕꯤ ꯃꯆꯥ ꯌꯦꯡꯉꯨ ꯆꯦꯟꯈ꯭ꯔꯦꯁꯦ ꯏꯅꯦꯈꯥ ꯁꯪꯒꯣꯏꯔꯣꯝ ꯆꯦꯟꯈ꯭ꯔꯦ ꯑꯩꯒꯤ ꯀꯣꯟꯊꯣꯡ ꯉꯥꯗ ꯂꯩꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯒꯤ ꯒꯥꯔꯤ ꯃꯆꯥꯁꯤꯡꯗ ꯂꯩꯔꯦꯀꯣ ꯌꯨꯝ ꯃꯊꯛ ꯂꯣꯏ ꯃꯝꯈ꯭ꯔꯦ ꯌꯦꯡꯉꯨ ꯀꯥꯏ ꯆꯠꯈ꯭ꯔꯦ
ꯑꯃ ꯆꯤꯟꯖꯟꯈ꯭ꯔꯦ ꯑꯃ ꯍꯪꯉꯣꯏ ꯃꯆꯥ ꯇꯥꯟꯅꯔꯤꯁꯤ ꯑꯣꯛꯇꯦꯅꯤ ꯍꯉꯣꯏ ꯃꯆꯥ ꯇꯥꯟꯅꯩ ꯌꯦꯡꯉꯨ ꯍꯉꯣꯏ ꯃꯆꯥ ꯂꯥꯎꯅꯦ ꯆꯤꯈꯥꯏꯕꯤꯗꯅ ꯏꯆꯤꯟ ꯏꯅꯥꯎ ꯀꯅꯥ ꯀꯅꯥ ꯂꯩꯔꯤꯒꯦ ꯄꯣꯊꯥꯅꯔꯕꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯣꯜꯂꯥꯡꯉꯦꯀꯣ ꯃꯉꯣꯟꯗ ꯑꯃꯨꯛ ꯆꯪꯒꯦ ꯁꯤ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯌꯥꯗꯤ ꯌꯥꯔꯦꯕꯅꯤꯅꯦ ꯌꯥꯕꯁꯦ ꯁꯨꯝ ꯉꯥꯛꯇꯪ ꯌꯦꯡꯒꯦꯀꯣ ꯑꯃꯨꯛ ꯌꯥꯗꯒ ꯁꯨꯃꯥꯡ ꯊꯣꯛꯀꯦ ꯑꯗꯨꯗꯤ ꯌꯥꯝꯃꯔꯣꯏ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯂꯥꯛꯑꯝꯕ ꯏꯆꯤꯟ ꯏꯅꯥꯎ ꯋꯥꯔꯤ ꯁꯥꯟꯅꯒꯗꯕꯁꯨ ꯂꯣꯏꯅ ꯆꯠꯈ꯭ꯔꯦ ꯅꯦꯠ ꯌꯥꯝꯗꯦ ꯍꯌꯦꯡꯗꯤ ꯑꯗꯨꯅ ꯍꯌꯦꯡꯗꯤ ꯂꯥꯏꯚ ꯊꯥ ꯉꯝꯃꯔꯣꯏ ꯑꯗꯨꯅ ꯉꯁꯤ ꯊꯥꯒꯦꯅ ꯊꯥꯕꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯅꯦꯠꯅ ꯗꯥꯎ ꯄꯤꯗ꯭ꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯀꯅꯥꯝꯇ ꯂꯩꯇ꯭ꯔ ꯃꯥꯜꯂꯦꯀꯣ ꯉꯁꯤꯁꯦ ꯀꯩꯕ ꯏꯇꯦꯝꯃꯅ ꯊꯋꯥꯏꯁꯦ ꯆꯥꯛꯑꯦ ꯅꯆꯤꯅ ꯕꯦꯟꯙꯧ ꯆꯦꯟꯈ꯭ꯔꯦ ꯕꯦꯟꯙꯧ ꯆꯦꯟꯈ꯭ꯔꯦ ꯃꯥ ꯑꯗꯣ ꯀꯩꯇꯧꯅꯤ ꯑꯩꯁꯨ ꯑꯃꯨꯛꯀ ꯑꯃꯨꯛ ꯅꯦꯠ ꯌꯥꯗ꯭ꯔꯗꯤ ꯁꯨꯃꯥꯡ ꯊꯣꯛꯑꯀꯣ ꯁꯨꯃꯥꯡ ꯊꯣꯛꯑꯒꯗꯤ ꯑꯗꯨꯝ ꯌꯥꯏꯑꯕ ꯁꯨꯃꯥꯡ ꯊꯣꯛꯑꯅ ꯑꯣꯂꯥꯡꯕ ꯅꯨꯡꯁꯤꯠꯁꯨ ꯁꯤꯠꯇꯦ ꯌꯥꯕꯅꯦ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯕꯦꯛꯇꯔꯅ ꯀꯩ ꯍꯥꯏꯕ ꯑꯣꯖꯥ ꯑꯩ ꯂꯥꯛꯆꯔꯦꯀꯣ ꯋꯥꯎ ꯊꯦꯡꯀ꯭ꯌꯨ ꯕꯦꯛꯇꯔ ꯊꯥꯒꯠꯆꯔꯤ ꯑꯩ ꯕꯦꯛꯇꯔꯕꯨ ꯑꯃꯨꯛꯀ ꯔꯤꯇꯔꯟ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇꯀꯣ ꯑꯩꯒꯤ ꯅꯦꯠꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯕꯦꯛꯇꯔ ꯑꯗꯨꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯣꯃꯦꯟ ꯂꯥꯛꯄꯁꯨ ꯎꯗꯕꯀꯣ ꯑꯪꯀ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯒ ꯑꯃꯨꯛ ꯀꯣꯃꯦꯟꯁꯨ ꯎꯔꯛꯏꯅꯤꯀꯣ ꯑꯗꯨꯅ ꯂꯣꯏꯁꯤꯜꯂꯅꯤꯗ ꯕꯦꯛꯇꯔ ꯀꯩꯅꯣ ꯑꯩ ꯅꯍꯥꯟꯉꯩꯗꯤ 9:30 ꯍꯧꯔꯒ 12:30 ꯐꯥꯎ ꯂꯩꯕꯅꯦꯕꯅꯦ ꯑꯗꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯁꯤꯗꯤ ꯑꯗꯨꯝ ꯃꯇꯝ ꯂꯦꯜꯂꯤꯃꯤꯀꯣ ꯕꯤꯛꯇꯔ ꯁꯨꯝ ꯃꯌꯥꯝ ꯏꯆꯤꯜ ꯏꯅꯥꯎ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯃꯔꯒꯗꯤ ꯀꯔꯤ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯀꯔꯤ ꯃꯇꯥꯡꯗꯁꯨ ꯂꯧꯈꯠꯅꯕ ꯌꯥꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯃꯌꯥꯝ ꯁꯨꯅꯕꯁꯦ ꯑꯩꯅ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦ ꯕꯦꯛꯇꯔ ꯑꯗꯣ ꯉꯁꯤꯗꯤ ꯋꯥꯔꯤꯁꯦ ꯃꯄꯨꯡ ꯐꯥꯅ ꯁꯥꯟꯅ ꯐꯪꯗ꯭ꯔꯦ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕꯔ ꯃꯌꯥꯝꯁꯨ ꯂꯥꯛꯄ ꯉꯝꯗ꯭ꯔꯦ ꯉꯁꯤꯗꯤꯀꯣ ꯅꯦꯠꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯅ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎ ꯈꯔ ꯂꯥꯛꯄꯤꯔꯨꯁꯦ ꯃꯪꯒꯣꯜ ꯅꯠꯇꯅ ꯍꯥꯏꯅꯤꯡꯉꯥꯏꯇꯅ ꯊꯥꯒꯠꯆꯔꯤ ꯑꯩ ꯁꯞꯄꯣꯔꯠ ꯇꯧꯕꯒꯤꯗꯃꯛꯇ ꯑꯩ ꯁꯨꯃꯥꯡꯗꯒꯤꯅ ꯑꯩꯒꯤ ꯀꯣꯅꯨꯡ ꯃꯄꯥꯟꯗ ꯆꯪꯉꯛꯏꯅꯤ ꯏꯆꯤꯟ ꯏꯅꯥꯎꯀꯣ ꯁꯦ ꯑꯩ ꯀꯣꯅꯨꯡꯁꯤꯒ ꯂꯩꯌꯦꯕꯀꯣ ꯎꯔꯦꯅꯦ ꯏꯆꯤꯟ ꯏꯅꯥꯎ ꯁꯦ ꯑꯩ ꯁꯝꯕꯜ ꯈꯥꯔꯤꯅꯦꯕ ꯏꯆꯤꯟ ꯏꯅꯥꯎꯀꯣ ꯎꯔꯦꯀꯣ ꯑꯁꯤꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯎꯄꯥꯏ ꯂꯩꯇꯦ ꯅꯦꯠꯅ ꯌꯥꯗ꯭ꯔꯗꯤ ꯀꯅꯥꯗ ꯇꯥꯏꯅꯔꯨꯅꯤꯀꯣ ꯋꯥꯎ ꯏꯌꯥꯝꯕ ꯑꯥꯏ ꯑꯦꯝ ꯕꯦꯛ ꯋꯥꯎ ꯅꯪ ꯅꯍꯥꯟꯁꯨ ꯎꯗꯦ ꯀꯣꯔꯧ ꯀꯌꯥ ꯀꯨꯏꯔꯦ ꯂꯥꯛꯄ ꯀꯣꯔꯧ ꯆꯥꯛ ꯆꯥꯔꯕ ꯀꯩ ꯏꯟꯖꯥꯡ ꯆꯥꯏ ꯑꯥꯏ ꯑꯦꯝ ꯕꯦꯛ ꯍꯥꯏ ꯀꯩꯅꯣ ꯀꯣꯔꯧ ꯀꯌꯥ ꯀꯨꯏꯔꯦ ꯂꯥꯛꯄ ꯂꯥꯏꯛ ꯇꯧꯔꯝꯃꯣ ꯅꯪ ꯅꯍꯥꯟꯁꯨ ꯂꯥꯛꯇ ꯃꯥꯜꯂꯦꯀꯣ ꯀꯣꯔꯧ ꯑꯩꯒꯤ ꯏꯅꯥꯎ ꯀꯣꯔꯧ ꯅꯨꯡꯁꯤꯕꯧ ꯀꯩ ꯍꯥꯏꯕ ꯀꯣꯔꯧꯅ ꯑꯩ ꯌꯥꯝ ꯀꯨꯏꯅ ꯑꯩ ꯀꯩ ꯍꯥꯏꯕ ꯉꯔꯥꯡ ꯌꯥꯝ ꯀꯨꯏꯅ ꯀꯩꯕ ꯉꯥꯏꯖꯃꯤ ꯏꯌꯥꯝꯕꯒꯤ ꯑꯦꯜꯕꯤ ꯑꯗꯣ
ꯉꯔꯥꯡꯗꯤ ꯇꯧꯗ꯭ꯔꯦ ꯃꯥꯜꯂꯦ ꯉꯔꯥꯡ ꯇꯧꯗ꯭ꯔꯦ ꯀꯣꯔꯧ ꯑꯩ ꯉꯔꯥꯡꯗꯤ ꯇꯧꯗ꯭ꯔꯦꯀꯣ ꯉꯔꯥꯡꯁꯤ ꯀꯩꯗ ꯉꯁꯤꯁꯦ ꯑꯩ ꯉꯁꯤ ꯏꯁꯩ ꯆꯠꯂꯦꯕꯀꯣ ꯏꯁꯩꯁꯤ ꯌꯥꯝ ꯊꯥꯞꯄ ꯁꯨꯅꯥꯏ ꯀ꯭ꯔꯤꯁꯅꯄꯨꯔꯗ ꯆꯠꯄꯅꯤꯅꯅꯦ ꯑꯗꯨꯅ ꯏꯁꯩꯗ ꯀ꯭ꯔꯤꯁꯅꯄꯨꯔꯗ ꯆꯠꯄꯅꯤꯅ ꯈꯤꯇꯪ ꯉꯟꯅ ꯄꯣꯊꯥꯗꯕ ꯌꯥꯗꯕ ꯃꯔꯝꯅ ꯉꯔꯥꯡꯁꯦ ꯈꯤꯇꯪ ꯉꯟꯅ ꯇꯨꯝꯈ꯭ꯔꯦꯀꯣ ꯑꯗꯣ ꯀꯣꯔꯧꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯂꯥꯏꯚ ꯂꯥꯛꯀꯗ꯭ꯔꯅ ꯉꯥꯏ ꯍꯥꯏꯕ ꯇꯥꯕꯗ ꯀꯣꯔꯧꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤ ꯀꯣꯔꯧ ꯊꯦꯡꯀ꯭ꯌꯨ ꯊꯥꯒꯠꯆꯔꯤ ꯑꯩ ꯀꯣꯔꯧꯕꯨ ꯑꯗꯣ ꯀꯣꯔꯧ ꯂꯥꯏꯛ ꯇꯧꯔꯝꯃꯨ ꯑꯗꯣ ꯉꯁꯤꯗꯤ ꯑꯩ ꯀꯨꯏꯅ ꯊꯥꯔꯣꯏꯗ ꯀꯣ ꯉꯥꯛꯇꯪ ꯀꯩꯅꯣ ꯇꯧꯔꯒ ꯑꯣꯂꯥꯡ ꯂꯣꯏꯔꯦ ꯍꯨꯃꯥꯡꯒ ꯄꯨꯡꯆꯣꯠ ꯆꯣꯠꯂꯦ ꯍꯛꯆꯥꯡꯁꯦ ꯄꯨꯛꯀꯁꯦ ꯈꯪꯉꯕ ꯑꯗꯣ ꯐꯦꯟ ꯃꯈꯥ ꯐꯝꯃꯒ ꯑꯃꯨꯛ ꯅꯦꯠꯁꯦ ꯑꯃꯨꯛ ꯄꯠ ꯇꯠꯂꯤꯕ ꯈꯪꯉꯕꯀꯣ ꯑꯩ ꯁꯨꯃꯥꯡ ꯊꯣꯛꯑꯒ ꯅꯦꯠꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯕꯅꯦ ꯑꯗꯨꯕꯨ ꯆꯥ ꯀꯣꯔꯧ ꯀꯣꯔꯧ ꯅꯦꯠ ꯌꯥꯗꯦ ꯑꯣꯀꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯣ ꯅꯨꯡꯉꯥꯏꯇꯔꯒ ꯑꯩ ꯕꯥꯏ ꯇꯧꯔꯒꯦ ꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯉꯁꯤ ꯅꯦꯠ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯅꯦꯠ ꯅꯨꯡꯉꯥꯏꯇꯁꯨ ꯅꯨꯡꯉꯥꯏꯇꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯑꯩꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯕꯁꯦ ꯑꯩ ꯍꯥꯏꯅꯤꯡꯉꯥꯏꯗꯅ ꯊꯥꯒꯠꯆꯔꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯕꯨ ꯀꯥꯎꯖꯔꯣꯏ ꯃꯇꯝ ꯄꯨꯡꯕꯗ ꯃꯥꯡꯒꯣꯜ ꯅꯠꯇꯅ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯇꯝꯁꯨ ꯄꯨꯡ 12:32 11:36 ꯌꯧꯈ꯭ꯔꯦꯀꯣ ꯑꯗꯣ ꯑꯩꯒꯤ ꯃꯇꯝꯕꯨꯗꯤ ꯋꯥꯠꯂꯦꯕꯀꯣ ꯃꯇꯝ ꯋꯥꯠꯂꯒꯁꯨ ꯅꯦꯠ ꯅꯨꯡꯉꯥꯏꯇꯕꯅꯤꯅ ꯃꯌꯥꯝ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯃꯌꯥꯝꯁꯨ ꯂꯥꯛꯄ ꯋꯥꯠꯂꯦ ꯑꯗꯣ ꯑꯩ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤ ꯍꯌꯦꯡꯁꯨ ꯑꯩ ꯂꯥꯏꯚ ꯊꯥꯔꯔꯣꯏ ꯀꯣ ꯍꯌꯦꯡꯁꯨ ꯅꯨꯡꯗꯥꯡꯗ ꯂꯨꯍꯣꯡꯕ ꯁꯣꯔꯤ ꯁ꯭ꯋꯦꯁꯇꯤ ꯂꯩꯕꯅꯤꯅ ꯑꯗꯣ ꯑꯩ ꯍꯌꯦꯡꯁꯤ ꯊꯥꯖꯕꯗꯤ ꯋꯥꯡꯃ ꯂꯥꯜꯂꯦꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯈꯣꯏ ꯕꯥꯏ ꯑꯣꯏꯔꯁꯤꯀꯣ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯋꯥꯅ ꯉꯥꯏꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯄꯣꯊꯥꯕꯤꯔꯣ ꯇꯨꯔꯨꯝ ꯇꯨꯝꯐꯨꯟ ꯇꯥꯟꯕꯤꯔꯣ ꯍꯌꯦꯡ ꯀꯣꯔꯧ ꯉꯥꯜꯂꯒ ꯆꯔꯣꯏꯅ ꯇꯤꯇꯨ ꯈꯣꯉꯛꯄ ꯃꯇꯝꯗ ꯃꯤꯀꯞ ꯂꯥꯎꯊꯣꯛꯄꯤꯔꯒ ꯑꯌꯨꯛꯁꯤꯅ ꯑꯉꯟꯕꯗ ꯏꯁꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯄꯨꯒꯤ ꯊꯧꯒꯜ ꯐꯪꯕ ꯑꯣꯏꯔꯣꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯉꯣꯟꯗꯁꯨ ꯑꯁ꯭ꯋꯥꯏꯗ ꯁꯨꯝ ꯄꯣꯊꯥꯖꯔꯒ ꯇꯨꯔꯨꯝ ꯇꯨꯝꯐꯨꯟ ꯇꯥꯟꯖꯔꯒꯦ ꯃꯄꯨꯒꯤ ꯃꯤꯈꯩ ꯁꯣꯟꯖꯔꯒ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯑꯣꯀꯦ ꯕꯥꯏ ꯕꯥꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ